ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯗꯒꯤ ꯄꯥꯎ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯄꯥꯎꯅꯤꯜꯈꯣꯟ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯄꯥꯊꯣꯛꯆꯔꯤ ꯍꯤꯌꯥꯡꯊꯥꯡꯗ ꯂꯩꯕ ꯀꯃꯈ꯭ꯌꯥ ꯄꯦꯝꯇꯣꯟ ꯀꯣꯂꯦꯖꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯕꯣꯜꯍꯦꯟ ꯆꯍꯤ 33 ꯑꯄꯣꯛꯄ ꯅꯣꯡꯃꯥꯏꯊꯦꯝ ꯏꯕꯦꯆꯥ ꯑꯃꯗꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯀꯩꯊꯦꯜꯗꯒꯤ ꯖꯣꯟꯁꯟ ꯆꯍꯤ 32 ꯑꯄꯣꯛꯄ ꯁꯦꯝꯕꯣꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯍꯤꯌꯥꯡꯊꯥꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜ ꯄꯨꯂꯞ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯣꯏꯁꯪꯁꯤꯡꯗ ꯄꯥꯛꯇꯛꯅꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯒꯣꯜꯃꯩꯅ ꯍꯥꯏꯔꯤ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ ꯍꯧꯗꯨꯅ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯂꯣꯏꯁꯪꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯟꯈꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯄꯥꯛꯇꯛꯅꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯪꯁꯤꯜꯂꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯕꯔꯠ ꯒꯣꯜꯃꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯂꯣꯏꯁꯪ ꯃꯔꯨꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯍꯤꯜꯁ ꯇ꯭ꯔꯥꯏꯕꯦꯜ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯋꯥꯠꯄ ꯐꯝꯁꯤꯡ ꯃꯦꯟꯈꯠꯄꯤꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯝ ꯑꯃꯗꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯃꯦꯟꯈꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ 8 ꯑꯃꯗꯤ ꯅꯕꯦꯝꯕꯔ 6ꯇ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟ 10 ꯌꯥꯎꯕ ꯑꯜꯇꯤꯃꯦꯇꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯅꯕꯦꯝꯕꯔ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯥꯎꯟꯁꯤꯜꯅ ꯇꯥꯜꯂꯤꯕ ꯆꯥꯔꯇꯔ ꯑꯣꯐ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯇꯝ ꯊꯥꯔꯕ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯂꯥꯛꯇꯕꯅ ꯅꯕꯦꯝꯕꯔ 30ꯗ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯗꯤꯁꯦꯝꯕꯔ 18ꯗꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯗ꯭ꯔꯣꯟ ꯑꯅꯤ ꯄꯥꯏꯁꯤꯜꯂꯛꯈ꯭ꯔꯦ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯩꯐꯝ ꯐꯣꯇꯣꯒ꯭ꯔꯥꯐ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯧꯇ꯭ꯔꯨꯛ ꯃꯩꯇꯩ ꯈꯨꯜꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛ ꯊꯪꯅꯅ ꯂꯩꯔꯤꯕ ꯍꯔꯥꯎꯊꯦꯜ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯅꯛꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗ ꯁꯥꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯕꯪꯀꯔ ꯔꯣꯝꯗꯒꯤ ꯗ꯭ꯔꯣꯟ ꯑꯅꯤ ꯄꯥꯏꯁꯤꯜꯂꯛꯈ꯭रे ꯗ꯭ꯔꯣꯟ ꯑꯅꯤ ꯑꯗꯨꯅ ꯀꯧꯇ꯭ꯔꯨꯛ ꯃꯩꯇꯩ ꯈꯨꯜꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯅꯦꯝꯅ ꯄꯥꯏꯊꯔꯛꯇꯨꯅ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯈꯨꯜꯁꯤꯡꯒꯤ ꯃꯤ ꯂꯩꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯐꯣꯇꯣꯒ꯭ꯔꯥꯐ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯗ꯭ꯔꯣꯟ ꯑꯅꯤ ꯑꯗꯨꯅ ꯀꯧꯇ꯭ꯔꯨꯛ ꯃꯩꯇꯩ ꯈꯨꯜꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯄꯥꯏꯊꯔꯛꯂꯒ ꯑꯅꯦꯝ ꯑꯋꯥꯡ ꯁꯥꯟꯅꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯃꯩꯒꯤ ꯃꯉꯥꯜ ꯎꯕ ꯌꯨꯝꯒꯤ ꯁꯔꯨꯛꯀꯤ ꯃꯊꯛꯁꯤꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯅꯕ ꯗ꯭ꯔꯣꯟ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯐꯤꯠ ꯇꯧꯗꯨꯅ ꯐꯣꯇꯣꯒ꯭ꯔꯥꯐ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ ꯗ꯭ꯔꯣन ꯑꯅꯤ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯄꯨꯡꯈꯥꯏ ꯑꯃ ꯔꯣꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜꯔꯣꯝꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯕꯦꯊꯦꯜ ꯀꯨꯀꯤ ꯈꯨꯜꯒ ꯅꯛꯅꯅ ꯍꯔꯥꯎꯊꯦꯜ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ CRPFꯀꯤ ꯀꯦꯝꯞ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ CRPFꯀꯤ ꯀꯦꯝꯞ ꯑꯁꯤꯗ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄꯁꯤꯡ ꯈꯪꯕ ꯉꯝꯅꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯥꯃꯔ ꯑꯃ ꯈꯤꯟꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ CRPF ꯀꯦꯝꯞ ꯃꯌꯥꯗ ꯈꯤꯜꯂꯤ ꯍꯥꯏꯔꯤꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯥꯃꯔ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯉꯔꯥꯡ ꯗ꯭ꯔꯣꯟ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯖꯥꯃꯔ ꯑꯗꯨ ꯐꯪꯁꯟ ꯇꯧꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯨꯟꯖꯥ ꯀꯌꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯖꯤꯔꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 9ꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯀ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯤ ꯀꯨꯀꯤ ꯖꯣꯃꯥꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯥꯏꯕꯝ ꯀꯦꯁꯣ ꯃꯩꯇꯩ ꯂꯥꯏꯁ꯭ꯔꯝ ꯕꯔꯦꯟ ꯃꯩꯇꯩ ꯌꯨꯔꯦꯝꯕꯝ ꯔꯥꯅꯤ ꯇꯦꯂꯦꯝꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯩꯇꯣꯝꯕꯤ ꯇꯦꯂꯦꯝ ꯊꯥꯖꯃꯥꯟꯕꯤ ꯂꯥꯏꯁ꯭ꯔꯝ ꯂꯝꯉꯥꯟꯕ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯈꯩꯉꯥꯟꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯖꯣꯏꯟ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯖꯤꯔꯤꯕꯥꯝ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯂꯝꯂꯦꯟ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯀꯥꯡꯁꯪꯗ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯥꯟꯅ ꯊꯧꯔꯝꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯇꯞꯅ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃ ꯖꯤꯔꯤꯕꯥꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯈꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯏꯔꯥꯕꯣꯠ ꯀꯝꯄ꯭ꯂꯦꯛꯁ ꯖꯤꯔꯤ ꯏꯃꯥ ꯀꯩꯊꯦꯜ
Kalimai Mamang Amadi NIS 37 Babu Para Lambi da Satuna Luisin Ki Miami Kongchat Asida Jiribamgi Miam Amasung Mahiroi Kiana Laikidra Batawai Pan Ki Mafamda Ikai Komnaba Utpa Oina Saruyaki Kongchat Atuda We want justice cookie terrorists down haiba kholau kya lauduna Miami Kongchat Atu Chatki Panbaya Abdi Laikidraba Muni Panasi Mamang Tha November 13 Nukil Pung Ani Makai Tabda Zilbam District ki Borobekra ki sub division ki manung sana leiba Zakuradhor Karong da cookie terrorists na landaraktuna Mayumai Thadokuna Mioi Ani Hato Kraba Matungda Angang Ahom Yauna Mioi Taruk Faduna Pu Kraga Tamtina Hato Laba Matungda Barak Turel da Langtharak Padagi Asiba Haksang Oina Pangbangam Kibani